Kuki MLA Tarana Prime Minister da separate union territory PBU haina memorandum Pisinkhre. Ngasi Prime Minister Narendra Modi na Churchandpur district anova project singi ureb uyung tamkhibaga lonana PM Modi na district asida lakpagi khudong sab lauduna Manipur gi tokai tajar ge haina demand toriba Kuki legislature Tarana PM Modi da athubada political settlement ama purak hanbiyu amasung Manipur separate administration with the legislature sembiyu haina memorandum Pisinkhre memorandum aduda Kuki gi MLA sing maru oina BJP KPM su independent karak pasing na sign tauki memorandum aduda maru oina minority community sing da otpi naibiba ethnic prosecution tawduna irang manungda minority singbu beli ge tongan mafam singdagi tantorki karigumba India lengangna makoina taliba dabi asi pirwadi santi oina laiduna amadi yumlo nabagum laiminaba yagani kaidunungda maitay amasung Kuki punal laiminaba yararoi haina memorandum aduda mayek singna pali aduga separation asina tungkoiba santi justice amasung miyamgi security oigani haina fongdoki PM the Pisinkhre memorandum aduda sign toribasing adudi thalon SG BJP MLA Pungjalgal Balte ti paimok SG BJP MLA Ngursanglu Sanate Singhat SG Kefi gi MLA Silungthang Malung Henglep SG BJP MLA Lenjamang Haukip Saikot SG BJP MLA Paulinan Haukip Churchandpur SG BJP MLA Lalian Mang Khaukte Tengopol SG BJP MLA Lepao Haukip Saikol SG KP MLA Kimon Hansing Haukip Saitu SG Independent MLA Haukolet Kipsen amasung Kangpokpi SG MLA Nepsa Kipkeni Lising na agency sing da fongdorok bagi matung na PM Modi ki Churchandpur kongsat asi itihasi oibatana tana Manipur ki tungi politician gi mayon da ahongba ama soidana purakani haibagi thajaba lei maramdi makoina taliba demand sing adu dialogue sataduna central government na soidana pirakani haibagi thajaba lei hairi Panbayai Prime Minister nangasi Churchandpur pangthokkiba public meeting aduda santi puraknaba amana amapong ngakpi tuna saukhatpa puraknaba honagadabani haibaga lonena internet displaced person singbu nauna khundalaita hanamagi tamak special package laukthokhi hairi India government matam pumada Manipur Miymgi Lepli Narendra Modi Prime Minister Narendra Modi na Churchandpur ki peace ground da wangang bada internally displaced person singi lupa karo lising ahong special package sama laukthokre mayum makai thadok tuna lanjenari ba miyoi singi tamak mangjauna lupa karor samanga kaithokpa laikrabani peace ground da tinke ba miyam da wangang laduna Prime Minister na haiki lebak asi oina tribal community pumnamak sakut hanaba hunaba habasi khwaidagi maroi ba thaudang ni tribal area sing sakun hanamagi tamak ahanba oina dharti aba jatiya gram utkarsh abhiyan chanaba haure Manipuri culture da nupi singbo matik maya pinabagi thorang mayek sing ubo fangi lengang na sun nupi singi matik maya hingat hanaba thorang kias lakot le Manipur gi nupi singi khudong sanabagi tamak lengang na working women hostel ang kaya sagat le state asibu ing tapa nungayai paba masung khumang chawsin bagi khudam ama ohenaba lepalaitana honari Manipur mapung phana sengot sagat pagalonana athuba matamda IDP singning tina khundalaita handona ing da palamda mama ohenaba honabada central government angamba thaudang logani lup khudimak ing tapaki lambida thoraknaba appeal tawradana Prime Minister na haiki India government na matam pumada Manipur Miymgi Lepli mayum makai lejadaba miyoi singi damak yenglaga anoba yung lising taret chanaba thorang lokotli Manipur di tunggi asat sauna laiba mafam mamani haina paladuna makna haiki laibak thibadagi kangki hana sunabana ningtiraba lamda masigi mingsatya le mayum makai thadok tuna relief camp simda sangjapam lauduna leiriba IDP singa unaduna Manipur da anoba asagi mangalama piba ngamlagani haibagi thajaba thamlakle mafam khudingmakta mapung phana sengot sagatpagi thorang paikhanabagi tamak ing tapa pibam lehenba tangai fade haukiba sahi 13 gi manungda awang nongpok lamdamgi tongan ba mafamda thokkiba hana sunabagi thodok pumnamak mapung phana warasin purakhi haujikti miyamna ing tapagi lambida mai onsilakbuna chakot thorangi thabakta ahena mi eng thamlakle handakta chingam sung tampaki mapam singda tongan ba lupsinga wari sanaduna ing tapa puraknabagi matangda yanaba purakhibadu pungning thogoningai ni India government na paikhatliba ing tapa puraknabagi thorang asi mai pahanabagi damak lo khudingmak thoraktuna saruk yabiu haina sumhana appeal tauki India government na Manipur Miymgi Lepli matam amada Delhi da lobo warep sing Manipur thabak oina pangthoknaba honabada sahi kyamurum changlami ngasidi Churchandpur amadi Manipur na leibaki atei mafam singa puna sakut lambi da satminare leibak asigi oina lairaba singi tamak paka hauk sanaba tharang lokalakpada Manipur gi miyam su chapmanana
कानाबा फंगले मणिपुर युम लिसिंग हुमफुरोम सादुना इमुंग लिसिंग कयामरोम इकाई खोमनबा ngang na laiba fangale lairaba miyam gi tamak permanent house sanaba tharong amasu lakotpa hore sahi 9 gi mamangda manipur gi oina yumthong kunga manga dagin kunthrarom fawdamang tothi sing seasonaba fanglami ngasidi yumthong lak ahung lising yangkai hena tothi sing thakpa fangle haina su mahakna fongdo ki Prime Minister na hai ki BJP na lusing ba NDA lengak lakpadagi railway network paktok sauthorok pagalona na Manipur da su rail lambi yorakle jiribam dagi Imphal fawba athuba matamda rail lambi semjinduna Manipur capital city Imphal national rail network ta yaurgani panbaya badi Prime Minister Narendra Modi hanati aizol dagi Chursanpur da helicopter tongduna satkani haina thorang tormani adubo nong nungsit ki phibam kaina phattabana maram oiduna Longpi airport tigi akhana flight amada Imphal International Airport fawba pairakhi madugi matungda Narendra Modi tidim lambida Chursanpur fawba gari da satki amasung mafamduda pangthokpa miyam tinba mafam aduda saruk yaki former Chief Justice Susila Karki Nepal gi ahanba nupi Prime Minister oina wasak laukhre Nepal na jen lusingduna sangsilakhiba khongjingna maram oiraga lebak asigi Prime Minister KP Sharma Oli mafam singthukraba matung former Chief Justice Susila Karki lebak adugi ahanba nupi Prime Minister oina wasak laukhre Nepal के President Ramchandra Paudel na Susila Karki bu interim government asigi Prime Minister oina wasak lobgi thoram adu ngarang pangthokibani thoram asiga mari lenana Nepal के President Ramchandra na matang sahi lisingani kunga taruki March manga da Nepal के election pangthokoni haina lauthokre former Chief Justice Susila Karki na interim Prime Minister oina wasak lobgi thoram adu da cabinet minister kya so wasak lobki interim government asi Nepal ki army chief Ashok Raj Singhdel amasung President Ramchandra Paudel ani yauna toan ba stakeholders sing wari sanaraba matungda former Chief Justice Karki bu interim government asi Prime Minister on wasak laukhibani Nepal army ki former General Balanda Sharma Paudel so Home Minister aduga Kulman Gisingna Water Resource and Electricity Om Prakash Ari Yalna Law Minister on wasak laukhibani in Nepal ki founder Sudhan Gurung su Information and Broadcasting ki Minister oirabayai interim government asi lingkhat ki bolonena Kathmandu yauna Nepal ki mafung kaya da thamlamba curfew lokthokre Nepal ki Prime Minister on wasak laukraba ka ki lising masamapan humdra manga da India ki Banaras Hindu University da Political Science da master loisin ki bani ilonena lisingani ka mapandagi Nepal ki Supreme Court da temporary judge oina appoint torba matung sahi amagi matung da permanent judge oina aduga lisingani 13 ke July da Chief Justice ke pharmacy pairakibani Karki na India ki Varanasi Belarus Hindu University ki mahiroi ama oingai da Durga Prasad Subedi asi thenarakibani lonena onadi Durga Prasad asi ma ki mapuroiba oiki Nepal Congress ke youth leader ama oiba ma ki mapuroiba Durga Prasad Subedi asi lisingama samapan humdraum loike Jun 10 da Nepal State Bank ke Nepal rupee million Manipur ka lakhiba domestic airline plane ama hijack tawduna Bihar Punia district ki Forbes Gani da namduna landing tahon kilonena plane adu digi paisa thana yawa box ahum lok thahoraba matungda plane adu thadok ki thodo adu ka mari lenana ma ki mapuroiba si India ki jail da chahi ani leiram ki